Lep awang lekai maira paibi lupsingni akoi na ngasi tawjari ngarang akoi gi kanoda trong lawbi de leikidaba angang ani leikidabdugi matang da ngarang dagi total shutdown tawbudugi saruk yajaba oina akoi nupi mayam ngasi lambi thingbai khongjang ngasi changchanjabani akoi ju yam sekda harabda angang ani leikibado akoi yam nungaijade nahan mama naga doctor dagi halakpada mamitagi mapi tana kapaga laindau bo khoramu yadana kapkibado ubada akoi ju phone dagi yengjabo oiso khoi mitagi pi tage tawjai adu maya dugi nungai tabagi damak to khoju ngasi saruk yabo oina akoi lambi asi thingjabani athubo matamda angang ani mi hatpagi puthokpida justice puthokpidana lepak mayam gi mamangda pabung khemchana asumbaje amutang puthokpi oidana mayam gi mahut silaga ina haijari da athubo matamda mayamna thariba tang ko manga gi manungda asumba justice aje puthokta batargadi lepak yana jangjala khomjang khuding ngokta akoi loina saruk yajagani pi amata lemna lejaro akoiju mama haibiji na khwaidagi nuksijabase masa haibiji mayam punamakta adu tongdang lawi jingra di khangina ro logo ju sanni do sa thoko ji nungai ni ko habi sana khangga dawni habi da alo ko ga sai ni garang ni ban daw ji tongdang lawi ji khangina ro